RAF की का हेनबा एक्शन एडवोकेट अमदी बाउमी यावना खोंजंगलोई मरी सोकले हयेंग मणिपुर पुंबा सिंथा लेपगी खोंजंग चंगसिलगनी ख्वाइरामबन इमासिंग कोसेमना लौबा क्लास 11 अमदी 12 की एग्जाम लैबना ngasi चथगनी थौरंबा बन अदु यैथोखरे ख्वाइरामबन इमा कैथेल जॉइंट कोऑर्डिनेटिंग कमिटी इम्फाल मार्च 3 फाउबा नॉर्थ ईस्ट इंडियन फिल्म फेस्टिवल पांथोकलगनी फिल्म फेस्टिवल असी कुमई ओइना लौबीगनु मसिसु एकाडेमिक प्रोसेस अमनी ओकेन अमाक्चम महैरोई सिंगी कैरियर मांगलबसु यारे हाइबगी मतागुम लैथोकपा यानिंगदे फेसोक FMR louthokhraba tungda center na KuKigi Soo amo Hntokpa yana leire February thasigi aroiba sarukta chapchaba phirep lौगदौरे इकोनॉमिक ब्लॉकेट ना आलू तिलहौ सुपर फाइन फंगनद्रे लुहोंबदा सेलका हेना चादिंग तौबा थिंगननबा वामागी कमिटी सेमख्रे पाउ सुगाइना पाथोक चरके RAF की का हेनबा एक्शन दा एडवोकेट अमदी पाउमी यावना खोंजंगलोई मरी सोकले हयेंग मणिपुर पुंबा सिंथा लेपगी खोंजंग चंगसिलगनी ख्वाइरामबन इमासिंग हारिबा पाउ असी पांदम न्यूज़पेपर दगी लौथोक जबनी फेब्रुआरी चैचत 19 दा चिंगारेल तेजपुर दा लैबा मंगा सुबा IRP पोस्ट दगी नोंमै लाखपगी थौदोक अमगा मरी लेनना इम्फाल ईस्ट डिस्ट्रिक्ट पुलिस ना फाजिनखिबा मियोय तरुक ngasi उरिपोक चेरा कोर्ट लैबा CGM इम्फाल ईस्ट पुथोरकपदा मियामना फाजिनखिबसिंग थादु हाइदुना खोंजंग चंगसिंख्रे मियाम की खोंजन अदु कंट्रोल तौनब होनबदा रैपिड एक्शन फोर्स ना अस्टन ग्रेनेड इलेक्ट्रिक शॉक बटन अमदी स्मोक बॉम्ब यावना सिजिनरकपदगी पाउमी अमा यावना एडवोकेट अमसु अशोक अपन नंगबत नतना खोंजनोय मरी सोकले हारे अमरोमदा रैपिड एक्शन फोर्स की का हेनबा थोंग अदु यानिंगदब फोंदोपगा लोइनना फाजिनखिबा मियोय तरुक खुतकता थादोकदबनी हाइना खरांबल कैथेलगी कोर कमिटी की इमा सिंगना हयेंगदगी मणिपुर पुंबा सिंथालेपगी खोंजंग चंगसिलगनी हारे ngasi nungthil chara court complex ta police na phajin khipasing puthorkle haiba paw tabadagi imung manungi miyoi sing yauna masing yamlo miyamna court complex manungda thomjin rakhi miyam gi khongjang adubu laksinabo honabada rapid action force na smoke bomb sing court complex manungda langsilakpada natana khongjang changsiliba miyam gi electric shock button sizinaduna lathi charge toraki tawdok aduda advocate ama yauna tom tv gi bawmi ama su shock paga loinana khongjang loi mari ashok apan nangke कोइसाउनरबा मियामना ngasi थौदोक अदुबु अकनबा मोंगदा यानिंगदाबगा लोइनना फाजिनखिबा मियोय सिंग थादोकदबनी हाइना डिमांड तौरनदुना हयेंगदगी मणिपुर पुंबा सिंथालेपगी खोंजंग चंगसिलगनी हाइना लाउथोखी अदुम ओइनमक अथिंगबा असिदा एग्जाम मई इसिंग अना यक अमसुंग लाइनिंग लासोनगा मरी लेनबा सिंगदी कोनसिलोय हाइरे ngasi nungthil pung amarom tarakpada nongmai lakpada chenaramba yai haiduna Imphal East police na phajinkiba miyoi taru CGM Imphal East ta puthorakhibada police na phajinkiba miyoi sing adu mara leite thadokadabani haiduna miyamna court ta thomjilakibani khongjang aduda Manipur police ki makok thongba officer sing laktuna khongjang changsiliba singa wari sanare manungda chera court tamna rapid action force sing thomjilakhi tungda court complex manungda rapid action force sing changsilaktuna khongjang loi singa munaba aduda rapid action force ना कोर्ट कॉम्प्लेक्स मनुंगदा इलेक्ट्रिक शॉक बटन सिजिना रखिबने कोसाउनरब मियामना कोर्ट की गेट ता फाजिन खिबा मियोय तरुक अदु पुबा यारोय हाइदुना फामजिनदुना लाइखि खोंजंग लोय सिंगना RAF का मखा ताना मुंगनरकपदगी कोर्ट कॉम्प्लेक्स मनुंगदा स्टन ग्रेनेड अमदी स्मोक बॉम्ब लंगसिनदुना खोंजंग लोय सिंग अदु तकथोकनबा होटनाखे थोदो अदुगी मतांगदा कोर्ट कॉम्प्लेक्स मनुंगदा लेरंबा एडवोकेट सिंगा RAF का सु मुंगनबा थोखि लोइनना कोर्ट कॉम्प्लेक्स मनुंगदा चथखिबा RAF की का हेनबा थौंग अदु कंडेम तौबगा लोइनना ऑल मणिपुर बार एसोसिएशन ना तानादुना पाइखटपा याबा थबक सिंगसु पाइखटलगनि हाइरि थौदोक थोखरबा मतुंग चेरा कोर्ट कॉम्प्लेक्स ता जज सिंग लाक्तुनी यंगसिनख्रे नकल अमरोमदा फाजनखिबा मियोय तरुक अदु पुलिस ना कोर्ट पुथोलबा मतुंग कोर्ट ना जुडिशियल कस्टडी दा नुमित 15 नि रिमांड पीखरे हाइरि अतोपा पाव अमदा इम्फाल दा मार्च 3 फाउबा नॉर्थ ईस्ट इंडियन फिल्म फेस्टिवल पांथोकलगनी फिल्म फेस्टिवल असी कुमई ओइना लौबीगनु मसिसु एकाडेमिक प्रोसेस अमनी ओकेन अमाक्चम हाइरिबा पाव असी पांदम न्यूज़पेपर दगी लौथोकजबनी मिनिस्टर ऑफ इंफॉर्मेशन एंड ब्रॉडकास्टिंग की मखादे हान हानबो ओइना मणिपुर दा पांथोकदोरिबा नॉर्थ ईस्ट इंडियन फिल्म फेस्टिवल NEIFF 2024 की दमक फ्यूचर फिल्म निपान खंगले लादिबा मार्च 3 दगी 8 फाउबा फेस्टिवल असी पांथोकलगनी हाइना ऑर्गेनाइजिंग कमिटी की चेयरमैन वाई नीलचंद्रन फोंदोरले डायरेक्टोरेट ऑफ इंफॉर्मेशन एंड पब्लिक रिलेशन DIPR की ऑडिटोरियम दंगसी पांथोखिबा पावगी मिफम अमदा वाई नीलचंद्रन फोंदोखिबदा मिनिस्ट्री ऑफ इंफॉर्मेशन एंड ब्रॉडकास्टिंग की मखादा DIPR आर्ट एंड कल्चर डिपार्टमेंट मणिपुर स्टेट फिल्म डेवलपमेंट सोसाइटी अमदी फिल्म फोरम मणिपुर दा मरु ओइबा थौदांग लौदुना इहान हानपो ओइना मणिपुर दा अवांगनोपो स्टेट सिंग की खंगलबा फिल्म सिंग उदनबगी पांदमदा फेस्टिवल असी पांथोकदबनी लोइना फ्यूचर फिल्म खक्तगी ओइना पांथोकदरिबा फेस्टिवल
ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯊꯥ ꯑꯁꯤꯒꯤ 9 ꯐꯥꯎꯕꯗ ꯄꯨꯟꯅ ꯐꯤꯂꯝ 16 ꯊꯥꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯐꯦꯁꯇꯤꯚꯦल ꯑꯁꯤꯒꯤꯗꯃꯛ ꯁꯦꯝꯈꯤꯕ ꯔꯤꯚ꯭ꯌꯨ ꯀꯃꯤꯇꯤꯅ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦल ꯑꯁꯤꯗ ꯎꯠꯅꯅꯕ ꯄꯨꯟꯅ ꯐꯤꯂꯝ 9 ꯈꯟꯒꯠꯈꯤꯕꯅꯤ꯫ ꯐꯦꯁꯇꯤꯚꯦल ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯥꯔꯆ 3ꯗꯒꯤ 8 ꯐꯥꯎꯕ MSFDS ꯑꯃꯗꯤ ꯇꯥꯟꯊꯥꯄꯣꯂꯤꯁꯇ ꯈꯟꯒꯠꯂꯕ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯎꯠꯇꯨꯅ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯌꯥꯎꯗꯕ ꯐꯤꯂꯝ ꯈꯔꯁꯨ ꯁ꯭ꯄꯦꯛꯇ꯭ꯔꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯎꯠꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯂꯕꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯊꯣꯛꯄ ꯌꯥꯅꯤꯡꯗꯦ ꯐꯦꯁꯣꯛ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯁꯨ ꯄꯥꯟꯗꯝ ꯅ꯭ꯌꯨꯁꯄꯦꯄꯔꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ MUCꯅ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ BA ꯑꯍꯥꯟꯕ, ꯑꯅꯤꯁꯨꯕ, ꯑꯍꯨꯝꯁꯨꯕ, ꯃꯥꯁꯇꯔ ꯑꯍꯥꯟꯕ ꯆꯍꯤ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯆꯍꯤꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯄꯨꯟꯅ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ 12ꯒꯤ ꯃꯅꯨꯡꯗ 11 ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯂꯒ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯊꯤꯌꯦꯇꯔ ꯑꯦꯟড ꯄꯔꯐꯣꯔꯃꯦꯟꯁ ꯁ꯭ꯇꯗꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤꯗꯤ ꯑꯦꯛꯖꯥꯝ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯂꯕꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯊꯣꯛꯄꯒꯤ ꯃꯑꯣꯡ ꯐꯦꯗꯔꯦꯁꯟ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯦꯁꯣꯛꯅ ꯂꯨꯝꯅ ꯂꯧꯏ ꯍꯥꯏꯔꯤ꯫ ꯐꯦꯁꯣꯛꯀꯤ ꯆꯦꯔꯣꯜ ꯑꯃꯅ MUCꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯒꯠꯂꯗꯨꯅ ꯍꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯣꯖꯥ ꯔꯤꯒꯨꯂꯔ ꯍꯦꯗ ꯏꯟ ꯆꯥꯔꯖꯀꯤ ꯊꯧꯒꯥꯏꯁꯨ ꯄꯨꯔꯤꯕ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯇꯣꯏꯖꯝ ꯁꯤꯂꯥ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯁꯤꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜꯑꯞ ꯇꯧꯕꯒꯤ ꯆꯦꯗ ꯍꯦꯗꯀꯤ ꯈꯨꯠꯌꯦꯛ ꯄꯤꯗꯅ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐꯤꯁꯇ ꯑꯦꯛꯖꯥꯝ ꯇꯧꯒꯅꯤ ꯍꯥꯏꯅ ꯇꯥꯏꯝ ꯇꯦꯕꯜ ꯊꯣꯛꯈ꯭ꯔꯕ ꯅꯨꯃꯤꯠ ꯐꯥꯎꯕ ꯐꯣꯔꯝ ꯄꯦꯄꯔ ꯄꯤꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯗꯕ ꯑꯣꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯨꯞ ꯑꯁꯤꯅ ꯑꯣꯖꯥ ꯇꯣꯏꯖꯝ ꯁꯤꯂꯥ ꯑꯁꯤꯕꯨ ꯎꯅꯒꯦ ꯍꯥꯏꯅ ꯆꯠꯂꯨꯕꯗ ꯁꯨꯇꯤ ꯂꯧꯅꯕꯒꯤ ꯆꯦ ꯄꯤꯁꯤꯜꯂꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯑꯌꯥꯕ ꯐꯪꯗ꯭ꯔꯤꯉꯩꯗ ꯗꯤꯜꯂꯤꯗ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯍꯟꯗꯛꯇ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ FMR ꯂꯧꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯁꯦꯟꯇꯔꯅ ꯀꯨꯀꯤꯒꯤ ꯁꯨ ꯑꯃꯨꯛ ꯍꯟꯗꯣꯛꯂꯕ ꯌꯥꯅ ꯂꯩꯔꯦ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯧꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯁꯅꯥꯂꯩꯕꯥꯛ ꯅ꯭ꯌꯨꯁꯇꯒꯤ ꯂꯧꯊꯣꯛꯆꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯕ ꯉꯝꯈꯩꯗ ꯆꯠꯅꯗꯨꯅ ꯂꯥꯛꯈꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖꯤꯝ ꯑꯁꯤ ꯍꯟꯗꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯂꯨꯞ 19ꯒꯤ ꯆꯠꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯁꯤꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯟꯗꯣꯛꯈꯤꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯗꯤ ꯋꯤꯛ ꯃꯦꯒꯥꯖꯤꯟꯗ ꯐꯣꯡꯕ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯊꯥ 9ꯗꯒꯤ ꯍꯧꯔꯒ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯅ ꯐꯤꯚꯝ ꯑꯃ ꯂꯥꯛꯄꯁꯤꯗꯒꯤ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯐꯤꯔꯦꯞ ꯀꯌꯥ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩꯗ ꯆꯠꯅꯔꯝꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖꯤꯝ ꯑꯁꯤ ꯍꯟꯗꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯨꯀꯤꯒꯤ ꯁꯨ ꯆꯠꯅꯔꯤꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯁꯤꯅ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡ ꯊꯨꯒꯥꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯃꯈꯥ ꯁꯥꯡꯊꯈꯤꯒꯗ꯭ꯔꯥ ꯁꯥꯡꯊꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯧ ꯑꯁꯤꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯊꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯂꯧꯒꯗꯧꯔꯤ꯫ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯆꯠꯅꯔꯤꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯀꯥꯗꯔꯁꯤꯡ ꯑꯁꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯈꯣꯏꯒꯤ ꯗꯤꯖꯤꯅꯦꯇꯦꯗ ꯀꯦꯝꯞꯇꯒꯤ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯀꯔ ꯔꯨꯝꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯁꯤꯅ ꯊꯨꯒꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀ꯭ꯂꯦꯝ ꯇꯧꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯕꯗ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯔꯨ ꯀꯌꯥ ꯃꯥꯡꯂꯝꯕꯒꯤ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯕꯗ ꯅꯠꯇꯅ ꯑꯦꯖꯦꯟꯠꯁꯤꯡꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅꯁꯨ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯐꯤꯚꯝ ꯑꯁꯤꯅꯁꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯦꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞ 19 ꯑꯁꯤ ꯑꯦꯝꯕ꯭ꯔꯦꯂꯥ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNO ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜ ꯐ꯭ꯔꯟꯠ UPFꯀꯤ ꯃꯈꯥꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯒ ꯀꯨꯝꯖꯥ 2007ꯗꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯈꯨꯠꯌꯦꯛ ꯄꯤꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯅ ꯑꯂꯨ ꯇꯤꯜꯍꯧ ꯁꯨꯄꯔꯐꯥꯏꯟ ꯐꯪꯅꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯁꯅꯥꯂꯩꯕꯥꯛ ꯅ꯭ꯌꯨꯁꯇꯒꯤ ꯂꯧꯊꯣꯛꯆꯕꯅꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯛꯃꯥꯏꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯦꯅꯥꯄꯇꯤꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯃꯁꯨꯡ ꯍꯦꯟꯗꯃꯦꯟ ꯑꯃ ꯐꯥꯖꯤꯜꯂꯨꯕ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯅꯅꯕ ꯗꯤꯃꯥꯟꯗ ꯇꯧꯔꯗꯨꯅ ꯊꯥ ꯑꯁꯤꯒꯤ 19ꯗꯒꯤ ꯆꯠꯊꯔꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯍꯣꯜ ꯁꯦꯜ ꯑꯣꯏꯅ ꯄꯣꯠ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯌꯥꯝꯕ ꯇꯤꯜꯍꯧ, ꯑꯂꯨ ꯑꯃꯁꯨꯡ ꯁꯨꯄꯔꯐꯥꯏꯟ ꯆꯦꯡ ꯐꯪꯅꯗ꯭ꯔꯦ꯫ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯗꯨ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁ ꯌꯨꯅꯤꯌꯟꯅ ꯊꯧꯃꯤꯁꯤꯡꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯤꯈꯤꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯥꯜꯂꯤꯕꯁꯤꯡ ꯐꯥꯗꯦ ꯍꯥꯏꯗꯨꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯀꯩꯊꯦꯜꯗ ꯍꯣꯜ ꯁꯦꯜ ꯑꯣꯏꯅ ꯄꯣꯠ ꯌꯣꯟꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯎ ꯆꯦ ꯑꯁꯤꯗ ꯍꯥꯏ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯔꯣꯝ ꯑꯁꯤꯗ ꯃꯦꯟꯂꯦꯟꯗ ꯏꯟꯗꯤꯌꯥꯒꯤ ꯄꯣꯠ ꯄꯨꯁꯤꯜꯂꯛꯄ ꯒꯥꯔꯤ ꯑꯃꯠꯇ ꯏꯝꯐꯥꯜ ꯂꯣꯝꯗ ꯆꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯕ ꯃꯔꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜ
ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯄꯣꯠ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯆꯦꯟꯕ ꯂꯦꯞꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯣꯟꯅꯅꯕ ꯄꯨꯁꯤꯜꯂꯛꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯁꯨ ꯍꯣꯜꯁꯦꯜ ꯑꯣꯏꯅ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯡꯗ ꯂꯩꯅꯗ꯭ꯔꯦ꯫ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯇ ꯇꯤꯜꯍꯧ, ꯑꯂꯨ ꯑꯃꯁꯨꯡ ꯁꯨꯄꯔꯐꯥꯏꯟ ꯈꯔ ꯂꯩꯖꯔꯒꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯍꯣꯜꯁꯦꯜ ꯗꯨꯀꯥꯟꯁꯤꯡꯗ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯌꯣꯜꯂꯔꯣꯏ ꯍꯥꯏꯅ ꯄꯥꯎ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯕ ꯊꯤꯡꯅꯅꯕ ꯋꯥꯃꯥꯒꯤ ꯀꯃꯤꯇꯤ ꯁꯦꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯁꯅꯥ ꯂꯩꯕꯥꯛ ꯅ꯭ꯌꯨꯁꯇꯒꯤ ꯂꯧꯊꯣꯛꯆꯕꯅꯤ꯫ ꯐꯤꯖꯪꯗ ꯁꯦꯜ ꯊꯥꯗꯕ, ꯀꯦꯛ ꯀꯛꯄ, ꯈꯨꯗꯣꯞ ꯄꯤꯅꯕ ꯑꯃꯗꯤ ꯁꯣꯅꯄꯨꯡꯒꯤ ꯑꯀꯣꯏꯕꯗ ꯁꯦꯜ ꯊꯥꯗꯕꯒꯤ ꯆꯠꯅꯕꯤ ꯌꯦꯡꯁꯤꯟꯅꯕ ꯃꯤꯑꯣꯏ ꯀꯨꯟꯅ ꯁꯥꯕ ꯀꯃꯤꯇꯤ ꯑꯃ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯄꯨꯟꯕ ꯋꯥꯃꯥ ꯀꯪꯂꯩꯄꯥꯛꯀꯤ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯁꯦꯝꯈ꯭ꯔꯦ꯫ ꯋꯥꯃꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯈꯣꯝꯕ ꯑꯃꯗꯤ ꯋꯥꯏꯈꯣꯝ ꯒꯣꯖꯦꯟ ꯑꯅꯤꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯄꯥꯟ ꯂꯝ ꯌꯥꯎꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ, ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯁꯦꯜ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯑꯆꯧ ꯑꯆꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯂꯥꯛꯄ ꯃꯊꯛꯀꯤ ꯍꯧꯖꯤꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯇꯣꯞꯀꯤ ꯆꯠꯅꯕꯤꯗ ꯂꯨꯞꯈ꯭ꯔꯕ ꯏꯔꯝꯗꯝꯒꯤ ꯆꯠꯅꯕꯤꯕꯨ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯃꯤꯇꯣꯞꯀꯤ ꯆꯠꯅꯕꯤꯗ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈ꯭ꯔꯕ ꯀꯌꯥ ꯑꯁꯤꯕꯨ ꯆꯨꯝꯊꯣꯛꯅꯕꯒꯤꯗꯃꯛ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯃꯁꯤ ꯃꯇꯥꯡ ꯆꯥꯅ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯅꯣꯡꯃꯗꯤ ꯃꯤꯇꯣꯞꯀꯤ ꯆꯠꯅꯕꯤꯗ ꯏꯔꯝꯗꯝꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯂꯕ ꯆꯠꯅꯕꯤ ꯀꯌꯥ ꯃꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯋꯥꯔꯕ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯀꯌꯥꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯅꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫